Ashi Lamdam Kangpokpi Tamna Changsillamba Meeoi ama Assam Rifles na rescue Toukhre. NH2 Imphal Dimapur lambi paringda Imphal West ki Sengmai Police Station na konba jurisdiction ga hek tainariba Kangpokpi gi area da Changsilluba Meeoi sing saru phawba phangba ngamlaktabadagi security force na district ani gi tainafamda checkpost thamduna chathok chasin tawriba Meeoi singbu verification tawbagi thabak chatharaklingai gi sairakta nga nungthil pung ani rom tarakpada Ashi Lamdam Kangpokpi gi gampi fai tamda Changsillamba Meeoi ama kunithoi suba Assam Rifles ki personnel singna thengnabadagi rescue ta hore haire pawasina haibada gampi fai tamda Changsillamba Meeoi adugi maming thongam pran sahi yankayumdoi apokpa laikhidraba TS Budhi kawe Thaubal district ki wangbalдagi ni haire UZ ani fare Kamjong district ki manung sanba Sasat police station na kwanba tongan ba mafam singda security force na thiba humba chathabada UZ ani fare haire haukiba ningthauka numita security force na Sasat police station gi manung sana laiba area dagi faraba Meeoi sing adu UNLF KG kedarni aduga atopa mana KCP gi kedarni haire makoy ani makata na wahong pahong chathanabagi damag Sasat police station da khusinakre haire maraksida Myanmar galona ba Kamjong gi border area da Assam Rifles amadi Kamjong police na tongan ba mafam da thiba humba chathakre haire